Pauchade Yumpum Pau Kara update Doctory. Pre-board exam Pangtuk Liver Private School Singda Inspection Satcre. Status of the Liver Private School Singda, Housing Pangtuk Liver Pre-board exam sing as a lenga the Piva. SOBS sing up liver Amadi quality labor exam or Liver High Youngson Bagay. Inspection concert physical exam Tauriba School Singda. All money for recognized private schools welfare association of Pangtukre. Ngasi Pangtuk Kiba Youngson concert Aduda involved Iski on a Zingarel the labor Lysemba. Mahikol Amadi Success School Anita Zatke. Impal West when the Kansibuda Labor, IFS School Amadi, Bisnapur District when a Nambolda Labor, St. John's English School Zatke. Youngson Concert Asigamri Linen Association Asiki Secretary, General Nongtombam, Jakumada Fongdora Kibada, Ngasi Paikaliver, Kontangasi, Englishing Ani Mangadagi, Huraka Liptana. Sataduna Lagli, Housing Association Asigamaka River, Puna Private School, Sani Yankarongi, Apunba. Mayru Lishing Amarom Asida Borki, Vandan Sapmana. Veteran Gasapmanana Semba question paper feed an exam asi Pangtopane. Masin Mahirway sing na got na loba exam the Akiba Pakat Padu for Kantana quality labor exam by Napang Namnabane. Physical exam Tawdaba online on exam Pangtop school sing you and so subserver rules Tamduna exam conduct Tori IK. Langan allow to keep a gimatung in a Sahitara Mangadagina Tarakanifan for the later about my racing show. COVID-19 vaccine Kapton and Association as Nakong Tanka Paikale. Marmas na private school sing na su dahil lauraga may racing book COVID vaccine kaptopyo ngasin inspections at kiva school sing aduna ningtin SOP ngak na exam pangtok lambat theng na bada association asigi may kidagi school sing authority sing badagat pa fangdoke atop pau amadana anti-rabies vaccine parang kanya leitabagi mamitare DVS state asida hui amadi autong da nava laina sing manung da rabies ki kesu masing angkaluk na rabies nava hui autong na sik padagi mi fawa Rabies na ito na sibagi case state as the mayok na rabaso state as the rabies vaccine wat pagi fifam later ba mali aire. Laina as a section tarong logot po na Dog Protection Society DVS manifo na mafam kaya da lipta na anti-rabies vaccination camp pangtok to na lakli hausi su tongan ba club ahu marina vaccination camp pangtok view aina DVS da application tarak bagi DVS manifo gi team amana state veterinary department da anti-rabies vaccine lawat sa lubang matam da Department as the anti-rabies ki vaccinasi marangkai na leita bagi mamita ba ure aire. Ngasi DVS Manipurgi Secretary ki jumda fangthok ba pau ki mifam amada owa pharmacy society asigi Secretary Marangthem Nawan Ahai DVS Manipur the vaccination program pangthok view hain application tharak bagi matungina. Ngasi society asin state veterinary department da anti-rabies vaccine lawasa lawada department asin vaccine barangkai na supply to bangam da bagi mamita re. Vaccine supply W Harvada department asida manung yoiva kari problem daivano habatu di kangre aduba state ki over department amu oina leiraga yamna maru eba anti rabies vaccine pawa marangkai na supply to bangam daba habasi labak thivani aina fangtoke mi siva fawa yarok laba asida DVS na section tarang oina vaccination program pangtok tuna lakliba asi tongan ba mafam nifum doi surabani nifum doi suraba asi fawada changba anti rabies vaccine asi Department asina barangkai na supply to tuna lakpani adobo hanta di vaccine asi PBU haruba matamda department asina pibada awawa karamay na bagi mabitabo ure ay wafum thamke DVS na tawriba tabak tawram sing kangpituna department asig director Zabungbam Nandaki sona sibiraga vaccine body pirak labasu department asida vaccine wat bagi mabitabo aside laibag thibani ana faladuna asig makudong chadaba asi department asina bayok na dana bahwana biyo aike department asina vaccine parangkai na director body Society asina vaccination program pangthok pada awaba kaya mayuk na program pauba pangthok pangam dabagi fibam dalakle ay na makatake. Compensation pi dabagi ziri lampi da matam kak taba blocket. Ziri lampi wakthok pada lam sok lava lamgi mafusing da compensation pi dabagi National Highway 37 infan ziri lampi da tha asigi kuntari ki ayng nungyay dagi. Matam kak taba blocket lakthok re ziri lampi ki faitol Saikwen dagi Savlong Village pauba len ani ki thak da lampi wakthok pada Segmen asik imanung da leiriba kun taraga nitogi lamloksin khibagi compensation ngasi phawa lengang na fitok fidana leibagi merk tamatam kaktana highway thingbagi khongjang changsinaraba phere bloruk pani ana village sip taraga nitogi apunba village authority chairman council na phongdoragle ningsing bajai tha asi kun manga phawagi manung da lamgi compensation lengang na fitok taba tarabadi jiri lambi da ban abade national project sing thintin bagi khongjang changsin gari ana council na mamang da lauthoki ba laikhrabani makatarakpa atopa paw amadana Germany gi Heidelberg University holder nomai kapna kibat thokdokta gunmen sire miyo mari sokle
Germany ki Heidelberg University ki holda police ka nongbai kap nakhiba thodokta gunmen sire aduga mi marina asok ka nangle aina official report amana phangdokle police na thokiba thodok adugi matangda haikibada emergency service zone university ki campus adu operation sadhare asok ka nanglaba musing adugi marakta fibam luna sokpa musing yaure Heidelberg University town amadi Germany ki khanong pok thangba dal hariba mafam khanong su thangba hariba mafam asi lai police na di miyambu area adu da sangtarabo wafam khangan kre maram di rescue amadi emergency ki service na thabak tawbada akai bapi dana bagi damak tari aire handa ki sahi matam masida Germany da jihadist na trakna for ice ki militants in attack tawbagi thawung sing asi hengalak libane Euro ki lebak sing ki manung da Germany ki oina di nongbai ki law asi yamna akan ba oi aduga school da nongbai ka pa ki thawdok asi di yamna tangna thokba thawdok am oire gun license tawko darba mi adugi psychological evaluation ki darkar oi amadi makoi sing adu sahi kun maka ki makha da leiba mi sing ki damak tani aire Germany ki newspaper Warner report tawkibada nongbai kap leiba mi adu university ki adugi mahiroine mangna nongbai adu masada onsilaka caption ringe mamagda lecture hall da su nongbai capsulam ki aire makha darakpa atopa housing haki mamangda fangkiba Manipur ki pau amada Manipur da nongna Omicron variant case hum amaga thengna khre nongna thengna ki bo Omicron case hum asi tharaga housing Manipur ki apunba Omicron positive oipa masing ni fogari thoi yaukre makha daba details ngai banase Atopa pau amadana sayul ahong ki matam asida Delhi da dengue ki case kun thengnare Delhi da sayul ahong ki matam asida dengue ki case kun thengnare an civic report amana ngasi phongdokre sahi asigi January thagi sayul ahong ki matam asida national capital da dengue ki case adu thengnar khibani mamang sahi om dadi hariba matam asida dengue ki case asi thengna khidabani aduba English ngani taraga thare ki sahi dadi case ahom thengna ki aduga English ngani taraga ni fandana case manga thengna ki mahusagi oinadi Vector borne disease amadi July amadi November thada marwena santorage December thagi mai salakpa fawda dengue case asi sandokpa thengnarakpani English ngani tara mangagi matung tarakpada mamangi sahida national capital da khwaidagi masing jambo oina dengue case asi lising mafan charuk taraga homdai sandoki aduga kolomdoi da siki ngasi vector borne disease asi ke civic report tawgi bagi matungina saliva sahi asi ki oina sehul hongi matam asida Delhi da dengue ki case kolomdoi thengnare Hauki basahul amagi matam asida nauna dengue ki case manga amaga thengna rakibane English ani kunbathoi ki mamangi sahi singda dengue ki leiriba case singde English ani tara ka taruki matam da lising mari sahung kunthraga mathoi laike aduga English ani tara ka tareta lising mari satret kun ka taruk English ani tara ka ni fandar lising ani satret marfudrani pat English ani tara ka mafandan lising ani supna kunthraga taruk aduga English ani kun ki sahidana lising amaga supna humbodrani thoine English ani tara mangagi matam dadi dengue ki case ji October tha phawda lising tara chatruk case ena thengna ki harba sahi asi English amaga champan marfudara taruki matung tarakpada national capital da khwaidagi masing jamna dengue ki case oire aribada content sing asi ki maru ipa pau khara asi pa pau damjariba Manipur local news YouTube channel amadi Facebook page asidagi yang video panama pathaga sari channel sana domda kanarabadi subscribe tawi dribasna subscribe tawir moloina like in the share tawu su kawi kan panama po amakana thaga sari